Manipur Police Control Room dagi Thadorakpa Cherol amada haukiba pung kumari asida mafam kharada nongmai kapagi thodok lamdam asida thokhi hairi security force na sing amasung tamda thiba humbagi thabak chathakre Manipur Police na More Police Station na konba Martyrs Park dagi heroin gram samaga humdra nithoi punna sob case tara mariga konana mioi ani dagi fare hairi faraba mioi ani dudi lilong usoi poki dagi MD Oli gi masanupa MD Azar Khan Masagi sahi kunga mari amasung yaripok tulihan awang laikai digi laikhidraba KS Rajo gi masanupa khulakpam Yanus Khan Masagi sahi kun manga makatana More Police na case ama register tawkhre hairi National Highway anida lamdam asigi tangai fadana nongmada changdabi yadraba polam puba gari chani ga humdra manga hairi lambi asida apanba yaudana pusalakhi makatana pochai pusilaknaba khudong thiningai oiba mafam gyada security force na akanba section tharong lokhatkre Manipur gi district punamakta pamdaba thodok thoktanabagi punna checkpoint chamagani phumathoi achat awok sing check tawbada singnaba sing amasung tamda punna mioi chani ga kunga manga phagatuna wang pong chathaki hairi miyamna semjin sajinba amadi aranba pau thajabigano amasung asumba sengba E-Pao khangbininglabadi mobile number 9233522822 da call tawbiraktuna thangbiba yagani loinana lakhiba kuchu khulai singsu athuba matamda mananapa police station natraga lenga ki security miyoi singda sinabiu haina Manipur Police Control Room dagi Thadorakpa Cherol amana hairi